ꯑꯩꯒꯤ ꯃꯤꯡ ꯑꯃꯗꯤ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯃꯤꯡꯁꯤ ꯋꯥꯔꯤ ꯑꯁꯤꯗ ꯍꯥꯞꯆꯗ꯭ꯔꯦ꯫ ꯃꯁꯤꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯋꯥꯔꯧꯕꯤꯒꯅꯨ꯫ ꯃꯇꯝꯗ ꯑꯩꯅ ꯐꯦꯁꯕꯨꯛ ꯄꯦꯖꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃ ꯊꯦꯡꯅꯈꯤ꯫ ꯃꯇꯝꯗꯨꯗ COVID-19ꯒꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯑꯋꯥ ꯆꯩꯊꯦꯡ ꯐꯪꯅꯕ ꯃꯇꯝꯅꯤ꯫ ꯑꯩꯅ ꯊꯦꯡꯅꯔꯤꯕ ꯄꯦꯖ ꯑꯗꯨꯗꯤ COVID-19ꯒꯤ ꯆꯩꯊꯦꯡ ꯃꯔꯛꯁꯤꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯣ ꯑꯉꯥꯡ ꯎꯅꯕꯗ ꯂꯩꯈꯤꯗꯦ ꯑꯁꯤꯅꯤ꯫ ꯑꯩ ꯃꯥꯒꯤ ꯚꯤꯗꯤꯑꯣꯗꯣ ꯎꯔꯨꯕ ꯃꯇꯝꯗ ꯏꯊꯟꯇ ꯌꯥꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯀꯞꯈꯤ꯫ ꯑꯩ ꯊꯃꯣꯏꯁꯨ ꯌꯥꯝꯅ ꯁꯣꯛꯈꯤ꯫ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯗꯦ꯫ ꯑꯩꯅ ꯃꯥꯒꯤ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟꯗ ꯐ꯭ꯔꯦꯟ ꯔꯤꯀ꯭ꯋꯦꯁ ꯊꯥꯈꯤ꯫ ꯃꯥꯅꯁꯨ ꯑꯦꯛꯁꯦꯞ ꯇꯧꯕꯤꯔꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯏꯕꯥꯅꯤꯁꯦ ꯃꯔꯛ ꯃꯔꯛꯇ ꯃꯦꯁꯦꯖ ꯊꯥꯅꯈꯤ꯫ ꯑꯩꯅ ꯃꯉꯣꯟꯗ ꯗꯥꯗꯥ ꯍꯥꯏꯅ ꯀꯧꯖꯩ꯫ ꯃꯌꯥꯝ ꯑꯩꯕꯨ ꯅꯨꯄꯤꯅ ꯂꯩꯈꯤꯗꯕ ꯅꯨꯄꯥꯗ ꯌꯥꯝ ꯄꯥꯝꯃꯦ ꯍꯥꯏꯅꯁꯨ ꯈꯜꯂꯝꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯕꯨ ꯑꯩ ꯃꯥꯕꯨ ꯍꯦꯛ ꯎꯔꯨꯕ ꯃꯤꯀꯨꯞ ꯃꯥꯒꯤ ꯚꯤꯗꯤꯑꯣꯗꯣ ꯌꯦꯡꯂꯨꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯩ ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯃ ꯐꯥꯎꯈꯤ꯫ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ꯫ ꯑꯗꯨꯗꯒꯤ ꯏꯕꯥꯅꯤ ꯅꯝꯕꯔ ꯂꯧꯅꯔꯦ꯫ ꯏꯕꯥꯅꯤꯁꯦ WhatsAppꯇ ꯄꯥꯎ ꯐꯥꯎꯅꯕ ꯍꯧꯔꯦ꯫ ꯑꯁꯨꯝꯅ ꯄꯥꯎ ꯁꯨꯝ ꯐꯥꯎꯅꯔꯛꯄꯅ ꯏꯕꯥꯅꯤꯁꯦ ꯅꯨꯡꯁꯤꯅꯕ ꯍꯧꯔꯛꯑꯦ꯫ ꯑꯩꯗꯤ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯈꯤ꯫ ꯃꯥꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯗꯣ ꯍꯦꯟꯅ ꯇꯥꯔꯨꯔꯒ ꯑꯩ ꯃꯥꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯍꯦꯜꯂꯛꯈꯤ꯫ ꯃꯥꯅ ꯊꯦꯡꯅꯁꯦ ꯍꯥꯏꯕꯗꯒꯤ ꯑꯩꯁꯨ ꯃꯥꯕꯨ ꯎꯅꯤꯡꯕ ꯀꯧꯕꯅꯤꯅ ꯊꯦꯡꯅꯕ ꯆꯠꯈꯤ꯫ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯌꯥꯝ ꯋꯥꯕꯁꯨ ꯅꯠꯇꯦ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯁꯨ ꯅꯠꯇꯦ꯫ ꯑꯩꯅ ꯏꯕꯥꯅꯤꯁꯦ ꯐꯣꯟ ꯆꯞ ꯃꯥꯟꯅꯕ ꯄꯥꯏꯁꯦ ꯍꯥꯏꯅ ꯑꯩꯅ ꯏꯕꯥꯅꯤꯒꯤ ꯐꯣꯟꯁꯦ ꯆꯞ ꯑꯃꯥꯟꯅꯕ ꯃꯆꯨ ꯃꯥꯟꯅꯕ ꯑꯃ ꯑꯩꯅ ꯂꯩꯈꯤ꯫ ꯑꯗꯨꯒ ꯗꯗꯥꯗ ꯄꯤꯈꯤ꯫ ꯗꯗꯥꯁꯦ ꯈꯝꯕꯟ ꯌꯥꯝꯅ ꯆꯥꯎꯋꯦ꯫ ꯃꯥꯅ ꯐꯣꯟ ꯇꯧꯔꯛꯄ ꯃꯇꯝꯗ ꯕꯤꯖꯤ ꯅꯠꯇ꯭ꯔꯒ ꯋꯦꯇꯤꯡ ꯂꯩꯔꯗꯤ ꯌꯥꯝꯅ ꯁꯥꯎꯋꯦ꯫ ꯍꯣꯏ, ꯃꯔꯛ ꯃꯔꯛꯇꯁꯨ ꯑꯩꯅ ꯑꯩꯒꯤ ꯃꯔꯨꯞꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗꯁꯨ ꯋꯦꯇꯤꯡꯒ ꯊꯦꯡꯅꯔꯕꯗꯤ ꯑꯗꯨꯒꯨꯝꯕꯗꯣ ꯃꯥꯅ ꯌꯥꯝ ꯁꯥꯎꯋꯦ꯫ ꯑꯗꯨꯅ ꯐꯣꯟꯁꯦ ꯅꯨꯡꯗꯥꯡ ꯌꯧꯔꯗꯤ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯒ ꯑꯗꯨꯝ ꯇꯨꯝꯃꯦ꯫ ꯃꯔꯛ ꯃꯔꯛꯇ ꯃꯊꯟꯗ ꯀꯣꯜꯗꯣ ꯇꯠꯂꯒ ꯗꯗꯥꯅ ꯑꯃꯨꯛ ꯇꯧꯔꯛꯄꯗ ꯄꯥꯏꯈꯠꯇ꯭ꯔꯗꯤ ꯃꯗꯨꯁꯨ ꯃꯥꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯁꯥꯎꯋꯦ꯫ ꯑꯩꯗꯤ ꯃꯗꯣ ꯇꯨꯝꯊꯈꯤꯕꯅ ꯈꯪꯍꯧꯗ꯭ꯔꯦ꯫ ꯑꯩꯒꯤ ꯀꯣꯜ ꯂꯣꯛ WhatsAppꯀꯤ ꯆꯥꯠꯀꯨꯝꯕꯗꯣ ꯃꯤꯅꯠ ꯈꯨꯗꯤꯡꯒꯤ ꯁ꯭ꯀ꯭ꯔꯤꯟꯁꯣꯠ ꯂꯧꯔꯒ ꯃꯉꯣꯟꯗ ꯑꯗꯨꯝ ꯊꯥꯍꯜꯂꯦ꯫ ꯑꯩꯅꯁꯨ ꯃꯥꯒꯤꯗꯣ ꯑꯩꯉꯣꯟꯗ ꯊꯥꯍꯜꯂꯛꯑꯦ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯑꯩꯒꯤ ꯃꯔꯨꯞ ꯑꯗꯨꯁꯨ ꯅꯨꯄꯥꯅꯦ꯫ ꯃꯥꯅ ꯗꯗꯥꯁꯦ ꯅꯨꯄꯤ ꯑꯃꯒ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯒ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯅꯨꯄꯤꯗꯨꯅ WhatsApp ꯁ꯭ꯇꯦꯇꯁꯇ ꯊꯥꯒꯠꯂꯛꯄ ꯖꯥꯠꯅꯤ꯫ ꯑꯩꯒꯤ ꯃꯔꯨꯞꯇꯨꯅ "ꯚꯥꯏ, ꯑꯁꯤꯁꯦ ꯅꯣꯏ ꯁꯥꯏ ꯅꯠꯇ꯭ꯔꯣ?" ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯍꯪꯂꯛꯈꯤ꯫ ꯐꯣꯇꯣꯗꯣ ꯑꯩꯉꯣꯟꯗ ꯊꯥꯔꯒꯅꯤ꯫ ꯑꯁꯦꯡꯕꯒꯤꯗꯤ ꯑꯩꯅ ꯃꯔꯨꯞ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯦ ꯑꯍꯥꯟꯕꯗꯗꯤ ꯑꯩꯕꯨ ꯄ꯭ꯔꯄꯣꯁ ꯌꯥꯝꯅ ꯇꯧꯔꯝꯕ ꯃꯤꯅꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯑꯩꯒꯤ ꯈꯪꯅꯕ ꯂꯩꯈ꯭ꯔꯦ ꯍꯥꯏꯅ ꯏꯕꯥꯅꯤ ꯃꯔꯨꯞ ꯑꯣꯏꯅ ꯂꯣꯏꯅꯁꯦ ꯍꯥꯏꯕꯗꯒꯤ ꯆꯝꯅ ꯃꯔꯨꯞ ꯑꯣꯏꯅ ꯑꯗꯨꯝ ꯈꯪꯅꯈꯤꯕꯅꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯗꯗꯥꯁꯦ ꯃꯑꯣꯡ ꯃꯇꯧꯁꯦ ꯈꯔ ꯈꯔ ꯍꯣꯡꯕ ꯍꯧꯔꯛꯑꯦ꯫ ꯇꯣꯏꯅ ꯇꯣꯏꯅ ꯋꯦꯇꯤꯡ ꯕꯤꯖꯤ ꯂꯩꯕ ꯍꯧꯔꯛꯈꯤ꯫ ꯑꯩꯁꯨ ꯃꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈꯤ꯫ WhatsAppꯇꯁꯨ ꯑꯣꯟꯂꯥꯏꯟ ꯂꯩꯔꯒ ꯑꯩꯅ ꯊꯥꯕ ꯃꯦꯁꯦꯖꯀꯁꯦ ꯁꯦꯟꯒꯨꯝꯕꯁꯨ ꯇꯧꯕꯤꯔꯛꯈꯤꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯌꯥꯝꯅ ꯋꯥꯈꯤ, ꯀꯞꯁꯨ ꯌꯥꯝꯅ ꯀꯞꯈꯤ꯫ ꯑꯩꯅꯗꯤ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯨꯕꯅꯦ꯫ ꯑꯗꯨꯒꯗꯤ ꯗꯗꯥꯁꯦ ꯑꯩꯉꯣꯟꯗ ꯃꯇꯝ ꯈꯔ ꯄꯥꯎ ꯐꯥꯎꯔꯛꯇ꯭ꯔꯦ꯫ ꯑꯩꯁꯨ ꯁꯥꯎꯗꯨꯅ ꯃꯉꯣꯟꯗ ꯄꯥꯎ ꯐꯥꯎꯗ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯃꯥꯁꯦ ꯈꯔ ꯂꯩꯕꯒ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯈꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯑꯩ ꯄꯥꯏꯗꯦ꯫ ꯃꯥꯅ ꯑꯗꯨꯝ ꯇꯧꯁꯤꯜꯂꯛꯄꯗꯒꯤ ꯗꯗꯥꯒꯤ ꯀꯣꯜꯗꯣ ꯄꯥꯏꯈꯠꯈꯤ꯫ ꯑꯩꯅ ꯃꯥꯕꯨ ꯌꯥꯝꯅ ꯁꯥꯎꯈꯤ꯫ "ꯏꯕꯥꯅꯤ ꯀꯥꯏꯅꯔꯁꯦ꯫ ꯅꯪꯅ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯤꯗꯣ ꯑꯗꯨꯒ ꯑꯗꯨꯝ ꯅꯨꯡꯁꯤꯅꯔꯣ" ꯍꯥꯏꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯃꯥꯁꯦ ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯠꯈꯤ꯫ ꯑꯩꯅ ꯅꯍꯥꯟꯒꯤ ꯁ꯭ꯀ꯭ꯔꯤꯟꯁꯣꯠꯇꯣ ꯃꯉꯣꯟꯗ ꯊꯥꯖꯤꯟꯈꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯥꯗꯣ ꯑꯩꯉꯣꯟꯗ "ꯁꯣꯏꯔꯦ, ꯑꯩ ꯑꯃꯨꯛ ꯍꯟꯅ ꯃꯥꯕꯨ ꯄꯥꯎ ꯐꯥꯎꯅꯔꯔꯣꯏ" ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯁꯨꯡꯌꯥ ꯌꯥꯈꯤꯗꯦ꯫ ꯏꯕꯥꯅꯤ ꯇꯣꯛꯅꯔꯁꯦ ꯍꯥꯏꯅ ꯑꯗꯨꯝ ꯂꯩꯈꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯑꯣꯏꯅ ꯑꯩꯅ ꯗꯗꯥꯒꯤ ꯅꯝꯕꯔꯁꯦ ꯕ꯭ꯂꯣꯛ ꯄꯤꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯗꯥꯡꯗ ꯃꯥ ꯃꯦꯁꯦꯖ ꯌꯥꯝ ꯊꯥꯔꯛꯈꯤ꯫ ꯕ꯭ꯂꯣꯛ ꯇꯧꯔꯁꯨ ꯃꯦꯁꯦꯖꯇꯤ ꯌꯦꯡꯕ ꯌꯥꯕꯅꯤꯅ ꯑꯩꯅ ꯃꯥꯅ ꯊꯥꯔꯛꯂꯤꯕ ꯃꯦꯁꯦꯖꯁꯤꯡꯗꯣ ꯄꯥꯔꯒ ꯌꯦꯡꯉꯦ꯫ ꯑꯗꯨꯗꯒꯤ ꯑꯩꯁꯨ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯕ꯭ꯂꯣꯛꯇꯣ ꯍꯥꯡꯉꯦ꯫ ꯑꯩꯅ ꯕ꯭ꯂꯣꯛ ꯍꯦꯛ ꯍꯥꯡꯉꯨꯕꯗꯒꯤ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯛꯀꯦ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯒ ꯍꯥꯏꯔꯛꯈꯤ꯫ ꯗꯗꯥꯅ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯛꯈꯤ꯫ ꯑꯗꯨꯗ ꯃꯥꯁꯦ ꯌꯥꯝꯅ ꯀꯞꯂꯛꯈꯤ꯫ ꯏꯕꯥꯅꯤ ꯀꯥꯏꯅꯔꯗꯤ ꯃꯥ ꯁꯤꯒꯅꯤ ꯍꯥꯏꯅ ꯂꯧ ꯍꯤꯗꯥꯛꯀ ꯄꯥꯏꯔꯒ ꯑꯩꯉꯣꯟꯗ ꯌꯦꯡꯍꯟꯈꯤ꯫ ꯃꯌꯥꯝ
ꯋꯥꯔꯤꯁꯦ ꯌꯥꯝ ꯁꯥꯡꯉꯦ, ꯑꯗꯨꯕꯨ ꯑꯩ ꯁꯝꯖꯤꯟꯖꯔꯒꯦ꯫ ꯃꯇꯝ ꯈꯔ ꯂꯩꯕꯒ ꯗꯗꯥꯅ ꯌꯥꯗꯕꯗꯒꯤ ꯏꯕꯥꯅꯤꯁꯦ ꯑꯗꯨꯃꯛ ꯆꯦꯜꯂꯦ꯫ ꯕꯕꯥꯅ ꯑꯩꯕꯨ ꯌꯥꯝꯅ ꯁꯥꯎꯈꯤ, ꯑꯩꯕꯨ ꯏꯟꯊꯣꯛꯄꯤꯈꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤꯒꯤ ꯑꯋꯥꯕꯁꯦ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡ ꯈꯛꯇꯅ ꯈꯪꯉꯤ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯆꯨꯝꯕ ꯋꯥꯅꯤ꯫ ꯑꯩꯒꯤ ꯏꯃꯥꯅ ꯑꯩꯕꯨ ꯊꯦꯝꯖꯤꯟꯕꯤꯈꯤ꯫ ꯅꯪꯒꯤ ꯅꯨꯄꯥꯁꯦ ꯍꯥꯟꯅꯁꯨ ꯃꯔꯥꯏꯕꯛ ꯊꯤꯖꯔꯕꯅꯤ, ꯑꯗꯨꯅ ꯐꯖꯅ ꯂꯩꯃꯤꯟꯅꯧꯀꯣ ꯍꯥꯏꯅ ꯏꯃꯥꯅ ꯑꯩꯕꯨ ꯐꯖꯅ ꯍꯥꯏꯕꯤꯈꯤ꯫ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯑꯩꯁꯦ ꯗꯗꯥꯒꯤ ꯅꯨꯡꯁꯤ ꯈꯨꯗꯣꯜ ꯑꯃ ꯑꯩꯅꯥꯎ ꯄꯨꯔꯦ꯫ ꯗꯗꯥꯅ ꯑꯩꯕు ꯃꯤꯡ ꯀꯧꯗꯦ, ꯕꯤ ꯍꯥꯏꯅ ꯑꯗꯨꯝ ꯅꯨꯡꯁꯤꯅ ꯀꯧꯋꯦ꯫ ꯑꯩꯁꯦ ꯌꯥꯝꯅ ꯇꯣꯏꯅ ꯅꯥꯒꯜꯂꯦ, ꯑꯗꯨ ꯃꯇꯝꯗꯁꯨ ꯗꯗꯥꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯁꯦꯕꯥ ꯇꯧꯕꯤ, ꯆꯥꯛꯐꯥꯎ ꯏꯟꯕꯤ꯫ ꯑꯩꯅ ꯃꯤꯔꯣꯟꯕ ꯊꯥ 3 ꯁꯨꯔꯛꯄ ꯑꯗꯨꯋꯥꯏꯗ ꯗꯗꯥꯁꯦ ꯃꯑꯣꯡ ꯃꯇꯧ ꯈꯔ ꯍꯣꯡꯂꯛꯄ ꯍꯧꯔꯛꯑꯦ꯫ ꯅꯨꯃꯤꯗꯥꯡꯁꯨ ꯊꯦꯡꯅ ꯐꯣꯟ ꯑꯗꯨꯝ ꯌꯦꯡꯉꯒ ꯂꯩꯔꯝꯃꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯗꯤ ꯋꯥꯈꯜ ꯐꯠꯇꯕꯁꯨ ꯈꯟꯈꯤꯕ ꯂꯩꯇꯦ꯫ ꯑꯗꯨꯒꯗꯤ ꯅꯣꯡꯃꯗꯤ ꯑꯩꯅ ꯗꯗꯥꯒꯤ ꯐꯣꯟꯁꯦ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯗꯗꯥꯁꯦ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟꯠ 2 ꯄꯥꯏꯔꯒ ꯂꯩꯔꯝꯃꯦ꯫ ꯑꯩ ꯃꯉꯣꯟꯗ ꯀꯔꯤꯁꯨ ꯍꯥꯏꯗꯦ, ꯈꯪꯗꯕ ꯁꯥꯔꯒ ꯑꯗꯨꯝ ꯂꯩꯈꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯊꯦꯡꯕ ꯑꯃꯗ ꯃꯥꯒꯤ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟꯠ ꯑꯃꯗꯒꯤ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯅ ꯊꯥꯔꯛꯈꯤ꯫ ꯗꯗꯥꯒꯤ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟꯠ ꯑꯃꯁꯦ ꯑꯩꯅ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯉꯩꯗꯁꯨ ꯑꯩꯅꯁꯨ ꯄꯥꯏꯕꯅꯦ, ꯑꯃꯁꯤꯅ ꯃꯥꯅ ꯂꯣꯠꯅ ꯄꯥꯏꯕ ꯑꯣꯏꯔꯝꯃꯦ꯫ ꯑꯗꯨꯗꯒꯤ ꯑꯩꯅ ꯗꯗꯥ ꯅꯉꯣꯟꯗ ꯃꯦꯁꯦꯖ ꯊꯥꯔꯛꯂꯤꯁꯦ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯈꯤ꯫ ꯗꯗꯥꯅ ꯏꯃꯥꯟꯅꯕ ꯑꯃꯅꯦ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤ꯫ ꯅꯨꯄꯤꯗꯨꯁꯨ ꯌꯥꯝꯅ ꯁꯤꯡꯉꯦ, ꯃꯥꯒꯤ ꯄ꯭ꯔꯣꯐꯥꯏꯜꯗꯣ ꯑꯉꯥꯡ ꯑꯃꯒꯤ ꯍꯥꯞꯄꯦ꯫ ꯑꯩꯁꯨ ꯑꯗꯨꯗꯒꯤ ꯊꯥꯖꯗꯨꯅ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ꯫ ꯃꯕꯥꯅꯤꯁꯦ ꯂꯣꯟꯅ ꯑꯩ ꯇꯨꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯗꯨꯝ ꯃꯦꯁꯦꯖ ꯊꯥꯅꯕ ꯖꯥꯠꯅꯤ꯫ ꯑꯩꯁꯦ ꯊꯥ ꯁꯨꯔꯛꯄꯗꯒꯤ ꯑꯉꯥꯡꯁꯦ ꯑꯣꯄꯔꯦꯁꯟ ꯇꯧꯈꯤ꯫ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥ ꯑꯃ ꯐꯪꯖꯔꯦ꯫ ꯑꯩꯁꯦ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯕꯅꯤꯅ ꯅꯨꯄꯥ ꯆꯪꯕ ꯌꯥꯗꯦ ꯍꯥꯏꯅ ꯏꯆꯦ ꯑꯃꯒ ꯑꯩꯒ ꯂꯩꯃꯤꯟꯅꯩ꯫ ꯑꯩꯁꯦ ꯍꯣꯁꯄꯤꯇꯥꯜꯗ ꯅꯨꯃꯤꯠ 9ꯃꯨꯛ ꯂꯩꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯗꯥꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯌꯥꯝꯅ ꯈꯦꯠꯅꯈꯤ꯫ ꯅꯨꯄꯤ ꯑꯗꯨꯒ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯟꯅꯔꯒ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯖꯥꯠꯅꯤ꯫ ꯍꯣꯁꯄꯤꯇꯥꯜꯗ ꯑꯩꯅ ꯀꯨꯏꯅ ꯂꯩꯕꯗꯣ ꯑꯉꯥꯡꯁꯨ ꯑꯃꯨꯛ ꯅꯥꯁꯤꯜꯂꯛꯄꯒꯤꯅꯤ꯫ ꯑꯩꯁꯦ ꯌꯨꯝꯗ ꯑꯃꯨꯛ ꯂꯥꯛꯑꯦ, ꯏꯃꯥꯈꯣꯏꯗ ꯃꯇꯝ ꯈꯔ ꯂꯩꯔꯦ, ꯑꯗꯨꯒ ꯅꯨꯄꯥ ꯃꯌꯨꯝꯗ ꯑꯃꯨꯛ ꯆꯠꯂꯦ꯫ ꯃꯕꯥꯅꯤꯒꯤ ꯃꯦꯁꯦꯖ ꯊꯥꯅꯕꯁꯤꯡꯗꯣ ꯑꯩꯅ ꯎꯔꯦ꯫ ꯑꯩꯁꯦ ꯏ ꯅꯧꯔꯤꯕꯅꯤꯀꯣ ꯍꯥꯏꯅ ꯇꯨꯃꯤꯟꯅ ꯈꯟꯊꯔꯒ ꯑꯩ ꯃꯉꯣꯟꯗ ꯋꯥ ꯑꯝꯇ ꯉꯥꯡꯗꯦ꯫ ꯃꯕꯥꯅꯤꯁꯦ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯑꯦ꯫ ꯅꯨꯄꯤꯗꯨꯁꯨ ꯃꯥꯒꯤ ꯅꯨꯄꯥ ꯑꯉꯥꯡ ꯂꯩꯕ ꯅꯨꯄꯤꯅꯤ꯫ ꯅꯣꯡꯃꯗꯤ ꯑꯩꯁꯨ ꯁꯥꯎꯅꯤꯡꯃꯟꯕꯗꯒꯤ ꯈꯠꯅꯔꯦ꯫ ꯑꯩ ꯏꯆꯥꯁꯦ ꯄꯨꯔꯒ ꯌꯨꯝꯗ ꯆꯠꯂꯅꯤ ꯍꯥꯏꯅ ꯀꯞꯄꯒ ꯊꯣꯛꯂꯛꯈꯤ꯫ ꯗꯗꯥꯒꯤ ꯃꯆꯦꯁꯤꯡꯁꯦ ꯃꯕꯨꯛ ꯌꯥꯝ ꯐꯩ, ꯑꯩꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤ꯫ ꯃꯣꯏꯁꯨ ꯃꯌꯨꯝ ꯂꯣꯏꯅ ꯄꯥꯜꯂꯦ, ꯑꯗꯨꯕꯨ ꯃꯈꯣꯏꯒ ꯑꯩꯈꯣꯏꯒ ꯌꯨꯝ ꯌꯥꯝꯅ ꯅꯛꯅꯩ꯫ ꯑꯩꯅ ꯑꯍꯥꯟꯕ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯑꯩꯕꯨ ꯌꯥꯝꯅ ꯊꯥꯒꯠꯄꯤ꯫ ꯏꯅꯥꯎꯅꯨꯄꯥꯕꯨ ꯃꯔꯥꯏꯕꯛ ꯊꯤꯔꯦ ꯍꯥꯏꯅ ꯅꯪꯅ ꯅꯨꯡꯁꯤꯅ ꯂꯥꯛꯄꯤꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯅ ꯑꯩꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤ꯫ ꯏꯕꯥꯅꯤ ꯈꯠꯅꯕꯗꯣ ꯏꯆꯦꯁꯤꯡꯅ ꯈꯠꯅꯕꯗꯣ ꯈꯥꯝꯗꯣꯛꯄꯤꯈꯤ꯫ ꯗꯗꯥꯒꯤ ꯃꯆꯦꯁꯤꯡꯁꯦ ꯑꯩꯅꯁꯨ ꯏꯆꯦ ꯍꯥꯏꯅ ꯑꯗꯨꯝ ꯀꯧꯖꯩ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯃꯥꯁꯦ ꯑꯩꯕꯨꯈꯔ ꯌꯥꯅꯤꯡꯗꯕꯒꯨꯝ ꯇꯧꯏ꯫ ꯑꯩꯒꯤ ꯏꯅꯦꯝꯕꯣꯛꯅ ꯑꯩꯕꯨ ꯆꯩꯈꯤ꯫ ꯅꯨꯄꯥꯅ ꯃꯦꯁꯦꯖ ꯊꯥꯅꯕꯒꯤꯕꯨ ꯑꯗꯨꯛ ꯁꯥꯎꯕ ꯍꯥꯏꯅ, ꯅꯨꯄꯥꯗꯤ 100ꯒꯤ ꯃꯄꯨꯅꯦ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤ꯫ ꯏꯆꯦꯁꯤꯡꯅ ꯃꯃꯥꯕꯨ ꯌꯥꯝꯅ ꯆꯩꯈꯤ꯫ ꯑꯩꯁꯦ ꯌꯥꯝ ꯀꯞꯈꯤ, ꯆꯥꯛꯁꯨ ꯆꯥꯗ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯗꯗꯥꯅ ꯋꯥ ꯁꯣꯏꯈ꯭ꯔꯦ, ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯣꯏ ꯍꯥꯏꯅ ꯀꯞꯄꯛꯈꯤ꯫ ꯗꯗꯥꯁꯦ ꯊꯕꯛꯁꯨ ꯇꯧꯗꯦ, ꯄꯩꯁꯥ ꯇꯥꯟꯕꯁꯨ ꯍꯩꯇꯦ, ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯃꯥꯈꯣꯏꯅ ꯑꯩꯒꯤ ꯋꯥꯠꯂꯤꯉꯩ ꯄꯩꯁꯥ ꯑꯗꯨꯝ ꯄꯤꯕꯤ꯫ ꯕꯕꯥꯁꯨ ꯃꯁꯨ ꯎꯔꯕꯅꯤꯅ ꯁꯥꯎꯕꯗꯤ ꯐꯈ꯭ꯔꯦ꯫ ꯃꯇꯝ ꯈꯔ ꯂꯩꯕꯒ ꯗꯗꯥꯁꯦ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯆꯞ ꯃꯥꯟꯅꯅ ꯑꯗꯨꯝ ꯇꯧꯔꯛꯄ ꯍꯧꯔꯦ꯫ ꯑꯗꯨꯕꯨ ꯑꯩ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗ꯭ꯔꯦ꯫ ꯑꯩꯁꯦ ꯃꯔꯛ ꯃꯔꯛꯇ ꯏꯁꯥ ꯏꯇꯣꯝꯇ ꯁꯤꯖꯔꯒꯦ ꯍꯥꯏꯅ ꯌꯥꯝꯅ ꯍꯣꯠꯅꯈꯤ꯫ ꯑꯗꯨꯕꯨ ꯏꯆꯥ ꯑꯁꯤꯒꯤ ꯈꯜꯂꯒ ꯑꯩ ꯉꯝꯈꯤꯗꯦ, ꯀꯞꯄ ꯅꯠꯇꯅ ꯎꯄꯥꯏ ꯑꯗꯨꯝ ꯂꯩꯇꯦ꯫ ꯍꯧꯖꯤꯛꯁꯨ ꯌꯥꯝꯅ ꯋꯥꯅ ꯊꯃꯣꯏ ꯁꯣꯛꯅ ꯂꯩꯔꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯁꯤꯈ꯭ꯔꯁꯤꯔꯥ ꯍꯥꯏꯅ ꯑꯗꯨꯝ ꯈꯜꯂꯦ꯫ ꯃꯌꯥꯝ, ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯅꯨꯡꯁꯤꯗ꯭ꯔꯥ? ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯗꯤ ꯅꯨꯡꯉꯥꯏꯔꯅꯤꯀꯣ ꯈꯟꯅ ꯂꯥꯛꯑꯒ ꯍꯦꯟꯅ ꯀꯞꯍꯟꯕꯤꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯄꯥꯕꯤꯔꯤꯕ ꯏꯆꯦꯕꯨꯁꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ꯫
ꯄꯨꯟꯁꯤ ꯁꯥꯡꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ꯫ ꯋꯥꯔꯤꯁꯦ ꯌꯥꯝ ꯁꯥꯃꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯔꯛꯇ ꯏꯕ ꯉꯝꯈꯤꯗꯕꯁꯨ ꯌꯥꯎꯔꯦ꯫ ꯑꯩꯅ ꯑꯋꯥꯕ ꯈꯥꯡꯈꯤꯕ ꯀꯌꯥꯅꯤ, ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯉꯁꯤꯗꯒꯤ ꯅꯆꯟ ꯑꯩꯉꯣꯟꯗꯁꯨ ꯕꯣꯔ ꯄꯤꯕꯤꯔꯝꯃꯣ, ꯊꯧꯅꯥ ꯍꯥꯞꯄꯤꯔꯝꯃꯣ꯫ ꯑꯩꯒꯤ ꯗꯗꯥꯁꯦ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯋꯥꯈꯜꯁꯦ ꯊꯥꯗꯣꯛꯂꯒ ꯏꯕꯥꯅꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯣꯀꯣ ꯍꯥꯏꯅ ꯃꯌꯥꯝꯅ ꯕꯣꯔ ꯄꯤꯕꯤꯔꯝꯃꯣ꯫ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯗ ꯇꯥꯍꯟꯖꯕ ꯂꯣꯏꯖꯔꯦ꯫ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ꯫ ꯑꯔꯣꯏꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫